Mai Fangloi Kangabam Laikai Amadi Moirang Lerekta Jungle Cutting ki thabak pakhat kadaba laibana Taramatui Kebi Eastern to Feeder Kaisampat Sub Station da Sadang Taunaba Thorang Tauri Masina Maram Oiraga Kaisampati ki Sagolban Amasum Wahengbam Laikai ki consumer singda Mai Fangloi Haina IED 1 MSPD CL gi manager na thadorok Sarul Aman Hairi Sarul Adun Hai Taramatui Kebi Eastern to Feeder from Kaisampat Sub Station ki consumer singda Kangalibo Wapamdi Hayeng Ayuk Pung Nipan dagi Numijung Bapung Taraga Nitoy Pawba Kangbam Laikai Amasum Moirang Lerekta Jungle Cutting ki thabak pakhat kadaba maramna shutdown togani Masina Maram Oiraga Feeder Asina Konba Kaisampat Sagolban Wahengbam Laikai Mai Mamgani Hainasu Phungdorokli Atopa Paw Amana Muk Makha Sangdokhrei COVID-19 Maram Oiduna Thamlakhiba lockdown adu Singapore na June ama fawba haibidi Chayol Mari Sangdokhrei haidi partial lockdown aduna city state aduda COVID-19 infections handorpa thingnanabagi-damak thorang adu paikhatpani haina Prime Minister Lee Hsien Loong-na ngasi phungdokhrei lauthokiba thorang adugi manungda ayamba thabak tokfamsing school sing yauna thonglonba yauri hairibi thorang sing adu April 3 tagi hauraga May 3 fawba sathanaba matam leplambani haina agency gi pawsing phonglakli haina su pawsi sing asina makhatana phongdorakli